Ahanwamaktada ichilina uche chalima pabung sing nusijarba mayam punamakpu Kanbiba Mapu Jesu Christa gi minglenda ikai khomna zabagaloina yai famangol su pizari mayam tektakai da boy biu na da yektaba fattaba dagi ana yektagi kanbiba oisanu amambagi pangal dagi haikap jekap ki pangal dagi fattaba na thallaba masigi taibang malay masida fattaba bu ohenba makok ado adugi thaurang punamaktagi adombu kanbiba oisanu kanbibagi mapu taibang panbada lakpiba miyoy khoi gi damakta Kalbarigi crossta shiduna awaba anaba khangduna makokta tingkhang option handuna makutta amasung makhongda yopi thanduna aduga managanda dakpham naina fuhanduna ekhoigi damakta shiduna fomduna hingatpa Prabhu Jesu Christana adom punamakpu phanbiba kanbiba fattabadagi ngakthokpiba oisanu amen. Mayam aina lejarise khoigi gi dukan gi maning dane mayam da kariguma matang phongdok saning bagi maramna ngasi live si thajarakpani mayam da kariguma matang phongdok sage haiduna ngasi gi live se mayam ai share to thajarakpani mayam handak kharani gi mamangda ik manipur gi ichanama abe haina magi maming se ado ma se mayam kidney animak damage oiduna aduga gidi chahi taruk muk sure mase leirakpani ado ahanbadadi ma Jesu Christa kanbiu mapubu ma khangjaramde adugi matungda mahakna Jesu Christa lausanjare amasung magi punsidasu hanagi warambado kharadi koe amasung aingondasu prayer tawbiu oza haiduna hairakpa matamda ainasu ichandugi damakta ishorda haijakibani ado ichangi imungda awaba magi mamana lupa chahum khak talaga nongmagi oina migi keno dukan phamba yauraga ko tajo matamda yam nungaijadaba yam nungsijabagi maramna Jesu Christana thamoida leibibagi maramna ikhoi punamaki nungda ado mai mateng pangnabagi damakta mamangda ina semjekiba wapauda ichanduga sanajaba warida mayamnasu mateng pangbiu haina haijakibada nungsijaraba ichilinaw iche ichalima pabung kaya na mateng pangbirei Jesu Christana di adombu khangi mateng pangbiraiba ipa na ingonda sinabiriba phammasida mapung fahanbiriba ichilinaw iche ichalojasing adomna pangbiraiba mateng dugagi henna ishorna pinabibo isanu pinabigani awaba amagi waraba amada Jesu Christa gi mingda adusu Jesu Christa gi mingda mateng pangbibado khwaidagi henna chawba thabakni aduga hairiba ichanduda mayam lupa 8,000 thajakre mamangda lupa 1,000 aduga ngasise lupa 3,000 khakap thakre punna lupa 8,000 thajakre mayam. Praise the Lord. Ichan yamna harawi manasu oza oina tawba thabakta ishorna matam chupada loina bisanu haiduna hairei aduga magi mapado makoidi Jesu Christa thajadri adu bataragasu aina ichan nangi baba natraga mama leiragadi wari sanajage haiduna haiba matamda magi mama di bazar zaki hai ado magi mapaga wari sanabani ainasu mapaduda aikoinasu ichan gidamakta ishorda haijakre akoi mayamna haijabani magi anaba awaba lauthokrabani Jesu Christana aduga thajaba matamda magi anaba pungkok kokadabani amasung baba aikoina ichanduda amasung baba gi yumda kitang awaba koknabagi damakta awaba kokpiu haiduna aikoigi maikeidagi lupa 8,000 khak thajakrabani haiduna tharaba matungdasu haijakibani amasung babanasu yam harawi yam thagatpirei mayam babado Jesu Christa thajaba natte adubu aikoina ichandugi damakta sak unadragasu thamoida ishorna leinahanbiba mari leibanina aikoina pangjabaduda babanasu yam thagatpirei yam nungsi haidunasu haibirei mayam lamlapna leiragasu aikoi amana amagi awabada mateng pangminabase aduga Jesu Christa ginungsiba mahakidi mabu thajadaba mangonda thina ngangba mangonda shauba oiragasu Jesu Christana di punamak nungsi punamaki damakta mahakna shikiba phumkiba hingatpagi maramna aikoina punamakna warakpa tarakpa matamda ngamjabagi matungina aikoina mateng pangjabani mayam yam thagatjari amukasu hanna
mateng pangbirakkiba ichil-inau iche-ichil-ima pabungsing mayam aduga mayamda karigumba matanga phongdoksage mayam aina leijariba khun ase Kasar haiba district sigi Kasar se mayam district ni state na Assam ni Kasar district sida mayam Bontarapur haina igi khun se Bontarapur haina kawi aduga asigi khun se mayam Kasar gi Kasar da leiriba maitei gi khun se yame mayam Kasar da lakpiramba Manipur gi oja sing ichil-inau iche-ichil sing nadi khangbiramgani ado Kasar da tariba maitei khun singi maraktagi khwaidagi hena chawba khun se khogi Bontarapur sini sida maitei ngakta taba nakan animakta ado yam chawba khunni ko mayam ado akhoi khun sida mayam aigi dukan masa ma ina phamjabado aduga Guwahati dagi khogi iteima ama amasung ibok amaga lakpirame prayer tawbiu haiduna Guwahati gi magi kenodo ichi aina dum haijakre magi mapurobado Indian Army da leiba ado mana mekhoi yumda problem khara lei ado idi ana ek leiba ado idi paisa tungba ngamdana chingba kaya ma haire ado aina isor da haijakre aduga maga lakminaba ibok tuna ingonda haibirami madudi ibok tugi mayum se mayam Banglatila haina ekhoi khunsida lekai ama lei adugi Banglatila duda yum amakak lei hai mayam yum duga nupi akhoi nupi amaga matei manau leiba do matei manau do makhoi yum do tasengna leitaba dumain tawraba haibadi yum duga kaisum khajanba khosanba leitaba yamna mong sadana leiba adugi magi nupi dusu amuk makok to akhoi makok soiraba haiba tai mayam ko gyan phajana tadraba oire aduga magi mapuroibadusu magi nupa dusu amuk khara ngausanaba oibeyani aduna makhoi yum leitabado ado nakhoina Ishorgi mingda Jesu Christa gi mingda mateng pangbado akhoi ui aduna karigumba nakhoina amtang mateng pangbiragadi makhoi yum leitabaduga amtang nakhoina mateng pangbiragadi yam nungaini na nungaijagani na haibirami iboktuna aduga iboktuna so haibirei nakhoina karigumba makhoi yumda mateng pangbigedaba oiragadi aduda changadaba wa singdo ai loi puthoksage aisu yamna pamjabani mateng pangbase adubu nupi oibanina aduga ahansu oisalabani aisu aidi ngamdre aduna nakhoina mateng pangbaduda aisu yaujage aduga makhoi yumdo amtang sabiu khogi phopna tawraga ko mayam wana tawraga aduga changba wa punamak aina puthoksage haiduna haibirakpani mayam ai ngasiga numit 5-6 ni sure ai amtang chatke haina khalli khogi yumdagi khara lapi mayam aduna ai chatlaga amtang ibogi yumdo amtang yengjage aduga gidi kari watliba haibudusu mayamda phongdoksarake mayam ikhoina Jesu Christa gi mingda mateng pangbase mayam nongmagi ishorna chawkhalhanbani maramdi ishorgi thabak se pikte ishor se Jesu Christa khwaidagi makokta leiba sargana phamba loiraga tebang panna khongnet oibiba mapu oibagi maramna ishorna magi thabak se nongmagi chawthokhanbi masigi damak yam thagatchari amasung hairiba makok nungaitraba aduga gidi yum leitraba mapuroiba makhoigi damakta yam jangna ai chatlaga amtang yengjage aduga gidi mayam ekhoi tawminaraga amutangda mateng pangminasi mayam Jesu Christa gi mingda haiduna haijage aduga ichanduda Manipur gi ichan abe mangonda lupa 8,000 hajakre ishorgi thojandagi mayam yam thagatchari mayam punamakpu Rajkumar Srinivas good evening ojadaya haiduna haibire good evening inau Rajkumar thagatchari mayam ai ishorgi wahai ama katang mayam ai pathokserake aina phamjaribasi mayam aigi dukan gi maningdani ko dukan gi mataidani aduga siga mai tikpo oina mayam ai leiramani aduga amtang mayam da haidoksage ai video wapau oina semsira haina khalammi adubu wapau oina sembase aisu tab yam chilli mayam aduga mayam su call tawbase call tawrakpa ai loina call se pick up tawba ngamjade maramdi wari ama sanaringida call 3-5 laksanba prayer tawringida call yam laksanbagi maramna ai loina reply tawba ngamjade mayam ishorgi wahai ama katang ai pathokserake aina phongdoksagadoribasi Matthew dagini mayam Matthew gi pandup kungi pada kunga nipan kanagumba singna hai madudi Jesu Christa na mana ai ishorni haina haibra Jesu Christa na ai khuramu haina haibra ai ishorni haina haibra haina hangba yamna yawbani adomnasu hangbiramgani adubu Jesu Christa gi thabak singnadi taabani pap kokpiba kanamna ngamde prophet na pap kokpiba ngamde Jesu na kokpi prophet na asibada thawai hapa ngamde Jesu Christa na hapi ko mayam
luhongdana prophet amata pokte Jesu Christa poi changna sargada kanamna kadi Jesu Christa na kai numit mari ni sirba mi hingat hali Jesu Christa na wayan bagi matam the future the lakadori bedo Jesu Christa ni punama khanga gasu aikoina mari yet kani maram di masikarino Bible na haibado fatta bagi athemba mapuna diabol na haibako Jesu Christa kanano khangi tare haiduna mit nataba mit senataba thamoi gi thong thingjan khre haibni aikoina chumba urasu uroi aikoina taragasu khangoi haibado me adugi Bible gi war hai pathoksa ke ba migi machanupa adu na masabu thogal tahonna ba lakpanate Matthew chapter 10 verse 28 chapter 20 gi verse 28 ta migi machanupa adu na masabu thogal tahonna ba lakpanate adubu thogal tauna ba amasung miyam gi thadokmal oina mahak ki thawai thaba lakpani migi machanupa Jesu Christa thawai asing mana Ishwar gi thawai na loina biduna asing bi leisabigi garbhada changduna pokhiba Jesu Christa mahakna tebang panbada lakpase mabu thawgal tawhannaba ai Ishwar ne engonda khuramu hainaba lakpanate adubu miyoi ba ikhoigi iral ikhoigi pap ikhoina tawba sin tawkhiba phattaba pap singbu mana kokthok pinaba lakpani amasung mayam gi thadokmal oina mayam thadokmal ikhoigi mahutta usin gi damakta ikhoigi mahut oina mase sibiba lakpani amasung thawai thaba lakpani Jesu Christa maram aduna dharma chenba pap amata yaudaba mahakna papi amagumna leikhi maramdi ai amasung adomna pap tawi pap haibase hindi gi maroni khoina hena khangi tawhoidaba thabak mayam ama tawki machin thiba namjana namtheknaba aranba sakhi piba migi mangnaba sinba lanabagi thabak tawba oktabi tawba mi hatpa mingmibu manghannaba sinba ekhoi tawki adubu aikoina hairiba tawriba do adugi atawmalse shiba oiba papki atawmalse shiba aikoi siba haibadi ahanba mayam ani suba siba haina hai norokta tabase hell da tabase ase aroiba sibani haiba sibase aikoida sihaningdabagi maramna Jisuna siba lakpane mayam amasung Ishwarna siba yade Ishwar side haibase ahingba Ishwarne haibase mana hingatpadagi aikoina khangi amasung khanghalli mayam aise mayam matam amada Christian se tasengna yaramdabani mina haina batabadagi suni mayam mina yam haina bane ba angang oringedagi maramdi haugi laini dugagidi angresna sandomba dharmani dugagi aina akoina dum urakpa matamdasu Christian kawba mi khara dum akoina thengnarakpa matamda mekhoigi machat matawse akoina yam pamdawa aduga maitei se akoigi maitei akoigi inat se akoigi jati se yamna discipline respect akoigi ko ahan angang yamna akoigi bebhar niti tawnaba oibagi maramna jamaw amada khalammeba adubu mayam khangdabagi maramna haiba oirame punamokse haugi laini haise haugi laini haibase haugi lai nate se khangeba karamna khangi world da prithvi da khwaidagi missing yamba mina panaba lairik Holy Bible world da dharma mayam ama leibagi manungda khwaidagi hena karamba dharma na chauge haina hairakpa taragadi Christianity adoi taragadi Christian haibase Jisu se haugi lai oi taragadi world siga leiba punama hau ngatara haiba wahai se lai world da khwaidagi yamba haibase jati punamakta Christian lei Jisu thajaba lei jati punamakta mayam Pakistan da su leibani Muslim singi marakta ai Bangladesh da leirui samak Bangladesh su Christian lei haibagi arthadi world da leiriba jati punamakta Christian leitaba leite dudi world da leiriba jati punamak se haura nate ko aikoina Manipur da kogi chingtam punna leiminaba gi maramna aikoina khangbadu khak haibagi wani adubu asengbadi aikoina su Google da net myam uribaduni myam ko Christian gi state Christian gi leibak acho wa leibak lei aiko haunate myam aduga
ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯜꯂꯝꯕ ꯃꯇꯝꯗꯗꯤ ꯍꯥꯎ ꯍꯥꯏꯔꯒ ꯃꯌꯥꯝ ꯌꯥꯝꯅ ꯍꯟꯊꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕ ꯃꯔꯝꯗꯤ ꯍꯟꯊꯕ ꯇꯥꯏꯞꯀꯤ ꯃꯤꯗꯨꯁꯨ ꯎꯈꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯣꯛꯇꯕꯤ ꯇꯧꯕ ꯅꯨꯄꯤ ꯑꯩ ꯎꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯜꯆꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯈꯔ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯁꯤꯜꯆꯔꯒꯤ ꯍꯣꯇꯦꯜꯁꯤꯡꯗ ꯃꯈꯣꯏꯁꯦ ꯂꯩ ꯋꯦꯇꯔ ꯑꯣꯏꯅ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯐꯠꯇꯕ ꯊꯕꯛꯁꯨ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯈꯔꯗꯣ ꯑꯩꯅ ꯎꯈꯤꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯎꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯕꯨ ꯇꯁꯦꯡꯅ ꯊꯥꯖꯖꯕ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯣꯖꯥꯁꯤꯡ ꯀꯌꯥꯕꯨ ꯃꯣꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯗꯤ ꯀꯩꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯅꯧꯅ ꯄꯣꯛꯇꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯖꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯉꯁꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯕꯁꯤꯗ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯒꯤ ꯑꯣꯖꯥꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯂꯩ ꯅꯥꯒꯥꯒꯤ ꯑꯣꯖꯥ ꯑꯃꯅꯗꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯀꯞꯄꯛꯑꯦ ꯃꯥꯁꯦ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯂꯩ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯑꯦꯗꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯀꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝ ꯆꯥꯎꯕ ꯄꯣꯁꯇ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯏꯔꯔꯝꯃꯤ ꯍꯥꯏ ꯑꯗꯣ ꯏꯁꯣꯔꯅ ꯌꯥꯝ ꯆꯥꯎꯕ ꯄꯣꯁꯇ ꯃꯥꯁꯦ ꯁꯤꯟꯅꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯣꯖꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯖꯥꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯅ ꯊꯥꯔꯛꯑꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯇꯥꯔ 3 ꯀꯥꯕ ꯄꯨꯂꯤꯁꯅ ꯒꯥꯔꯗ ꯇꯧꯔꯒ ꯄꯨꯏꯀꯣ ꯌꯥꯝ ꯑꯆꯧꯕ ꯊꯥꯛꯇ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯑꯣꯖꯥ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯑꯩꯅ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯖꯩ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯈꯤꯇꯪ ꯑꯍꯟꯕ ꯑꯣꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯑꯣꯖꯥ ꯍꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕꯅꯤ ꯕ꯭ꯔꯗꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯩꯅ ꯇꯥꯖꯕ ꯃꯇꯝꯗ ꯕ꯭ꯔꯗꯔ ꯑꯩ ꯀꯞꯄꯤ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯕ꯭ꯔꯗꯔꯒ ꯄꯨꯜꯂꯒ ꯑꯝꯇꯪ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯕ꯭ꯔꯗꯔꯁꯀꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯕꯛꯁꯦ ꯃꯥ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯃꯥꯒ ꯂꯣꯏꯅꯅ ꯑꯩ ꯆꯠꯄꯅꯤ ꯃꯤꯇꯤꯡ ꯀꯌꯥꯗ ꯑꯗꯨꯅ ꯑꯩ ꯉꯝꯗꯅ ꯇꯧꯕꯅꯤ ꯑꯩ ꯕ꯭ꯔꯗꯔꯒꯤ ꯃꯅꯥꯛꯇꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯑꯗꯨꯒ ꯕ꯭ꯔꯗꯔꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯩꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤꯀꯣ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅꯁꯨ ꯀꯞꯄꯦ ꯑꯩꯅꯁꯨ ꯀꯞꯄꯦ ꯃꯥꯅꯁꯨ ꯀꯞꯄꯒ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯑꯩꯅꯁꯨ ꯀꯞꯄꯒ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯃꯇꯝꯗꯨꯗ ꯈꯪꯉꯦꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅꯁꯨ ꯇꯥꯖꯈꯤꯕꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯀꯌా ꯐꯖꯅ ꯈꯪꯖꯗꯦꯀோ ꯑꯩꯈꯣꯏꯅ ꯍꯥꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯤꯡꯗ ꯂꯩꯕ ꯄꯨꯝꯅꯃꯛꯁꯦ ꯍꯥꯎ ꯅꯠꯇꯦ ꯃꯌꯥꯝꯀꯣ ꯍꯥꯎ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯈꯪꯖꯗꯦ ꯑꯗꯨꯒ ꯃꯩꯇꯩ ꯍꯥꯎ ꯍꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯍꯥꯎ ꯍꯥꯏꯁꯦ ꯐꯠꯇꯕ ꯋꯥꯍꯩꯁꯨ ꯅꯠꯇꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯄꯥꯁꯇꯔꯅꯤ ꯑꯩꯅ ꯐꯨꯈꯤꯕꯗꯣ ꯔꯨꯄꯤꯌꯥꯉꯥ ꯀꯧꯏ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤ 5-6ꯅ ꯐꯨꯕꯅꯤ ꯑꯍꯤꯡꯗ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯨꯔꯤꯗோ ꯃꯥꯅ ꯑꯦꯛꯁꯟ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯁꯥꯎꯕꯥꯎ ꯁꯥꯎꯔꯛꯇꯦ ꯉꯥꯡꯕꯥꯎ ꯉꯥꯡꯉꯛꯇꯦ ꯃꯥ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯅ ꯂꯥꯎꯔꯒꯀꯣ ꯑꯗꯨꯕꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯀꯞꯄꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯣ ꯃꯁꯦ ꯄꯨꯝꯅꯃꯛꯅꯤ ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯕꯥꯏꯕꯜꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯀꯧꯕ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯪꯉꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯌꯥꯝꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕꯒꯤ ꯐꯣꯡꯗꯣꯛꯆꯕꯅꯤꯀꯣ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯍꯟꯕꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯅꯍꯧꯅꯅ ꯏꯄꯥꯅ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕꯤꯕꯁꯦ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯅꯤꯡꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯑꯩ ꯅꯤꯡꯅꯁꯪ ꯑꯃꯈꯛꯇꯪ ꯑꯩ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯌꯥꯎꯔꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒꯤꯁꯨ ꯏꯅꯦꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯆꯗꯦ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯈꯪꯖꯩ ꯌꯥꯍꯣꯕꯥ ꯏꯄꯥꯕꯨ ꯈꯪꯖꯩ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤ ꯂꯣꯏꯅꯕꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯅꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯑꯩꯒꯤ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯐꯍꯟꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯀꯣ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯊꯥꯖꯕ ꯑꯣꯏꯔꯣ ꯊꯥꯖꯗꯕ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯗ ꯑꯩꯅ ꯍꯥꯏꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤꯗꯤ ꯗꯨꯀꯥꯟꯗ ꯂꯩꯖꯕꯅꯤꯅ
prayer tawbagi mafamdusu mawong fajana chade maram aduna yamna piktakna tawraga mayam maningsida lebak khara tholaga adugagidi mayam akoigi tin na oiragasu tin se mayam jinga haibado manipur de jinga sigana tin haini jinga na oiragasu matai si tawraga mathaktasu jinga koppaga pulpit dumaina kitang mathakta kitang wangkat halaga adugagidi mayam aina West Bengal dagi Jesu Christa gi cross ama u saba mystery singda sahalaga purakpane adugi cross to chawna thamaga aigi wakhalni mayam se aina khanjari bani ko ado ipana su khalan bani aina khanjai asida phi ama Jesu Christa gi cross ki keno maya isiga phi ama angobagi thada jaraga Jesu Christa gi makha da candle thamjaraga aduga prayer gi room oina mayam ai ishor da khuram jaba kanaguma singna prayer tawbiu haina laaga su aduga changaga prayer gal ishor da haijaraga prayer tawraga di henna su ishor gi pagi thogol tawjaba ngamgani haiduna ai khanjai mayam aduna mayamna su prayer da ningsingbiu aina khanjariba asa si thunganabagi damakta mayam aidi fast food ki dukan macha ama phamjabani adusu town gumbada phamagadi sale yam oigedabani adu mayam se khunda phammani khoigi yum manakta sorokta phammanina sale se mayam adubu aina asina phangjariba sina igi apenba oi mayam ai yam su hena pamjade mayam jamna paisa phangbadu su ai pamde ko mayam adubu aigi nupi cha sing aigi mathau taba sina ba yaba aduga awaba taraba singda mateng pangbase aigi thabakni mayam aina awaba taraba singda mateng pangbase ingonda phauramde khalamde adubu Jesu Christa thajarakpagi dagidi nungsibase Jesu Christa thajai hairaga mi hatokpase aina yadabagi maramdine Jesu Christa se nungsibani Jesu Christa thajaragadi nungsiba oigedabani nungsibagi macha se nungsiba oigedabani shaitan gi macha shaitan o oli ngaprum gi ngaprumna ngaprum gi macha di ngaprum oina dum poi lin gi macha di lin oina dum poi mayam ko aduna Jesu Christa thajaba haibadi ishor gi macha ohenbagi ayaba pirabanina eko ishor gi nungsibado leitragadi akoina yade aduga Jesu Christa thajai haina hairaga nungsidaba taragadi ishor gi aning badum taraktaba taragadi magi mathaktasu awaba chaitheng kaya amasu lae mayam maramdi ishor gi mingchat thihanba ishor gi maramda aranba phongdokpase yam yade ko mayam se yam tamthiningai aduni ishor gi mingda aduna mayam ishor gi thogol hena tawjaba aduga masina igi fashion oire mayam aise mayam matam amade album kumamani ko khangdaba legasu kasar hairiba district ni kasar sigi first video album gi hero in kumkibani hojik su leibani mayam YouTube ta siba chingda kachar manipuri video song haina ibio tholakani haibadi lai gi oiba isai amada kumkibani adugi isai dusu yamna famous oikibani matamduda akoigi Guwahati gi Doordarshan TV channel daga thare adugi isai do aduga gidi mayamna khangnakiba aduga adugi album kumkibasina mayam aise angang oringidagi dance jam pamjareba hindi isai tharaga dance tawbudo aduga gi dum tawrakpadagi all Assam dance competition da first prize tarakpa aina keno da Gujarat ta mayam Gujarat ta leiringai matam dasu akoigi aina thabak tawriba ONGC gi manungduda akoi party tawba matam da akoi dance aina dance sakibada mayam punamakna project manager doidi safety in charge mayam na ingonda khut sokpa mayam gi marak tu khangna ponte karamba staff no kai do chawuduna yam na ingonda fame kaya phangkibani aduga gi album do I kumjakibani mayam adubu ngasi Jesu Christa na aigi achumba thabak sidi Jesu Christa na ibu sembibasidi ipagi nungsibado phongdoksenabagi damakta oirame kanagumba amabu lali hainabagi nate adubu Jesu na nangbu nungsi hainabagi damaktani mayam Jesu Christa ekoina aina khangamde adubu makha aina khangjare adubu Jesu Christa bu aina khangjarakpa matamda aigi hakchangda anaba ayekpa phauki aina pastor phururaga aingonda phawbodo aina mayamda phongdoknabagi damakta oirame sanaba yaba nate akoina karem kathainaba yaba nate usit thawoidaba yaba nate ishorda adubu kokpiba ngamba ishorni na mana dum kokpi kanagumba amana yengbiu Christian da aranba tawre Christian amada ishorgi macha hairibani Christian se mayam ishorna Apostle Paul haina new Bible da ayamba larik ikibase Apostle Paul ni ma Christian yaramdaba Christian tanghairamba even hato omba mini mase adubu Jesu Christa na magi mamangda tholakpa matamda Damascus haiba lambiduda Apostle Paul na ningthau gi manai masen puraga Christian singse hatlurase lakpaneba tumna hatogen
Sanggol aduga lakpa matamda Jesu Christa sina mamangda lepa matamda mase sanggolda gi makhada tai ma chatpa ngamde aduga gi mana Jesu Christa na mangalda gi thokle mana nang kanano ai hange Jesu Christa na aidi nang na ot nei riba Nazareth ki Jesu ni hai Jesu Christa gi machada ot pa nei base Jesu Christa na aingonda ot pa nei bani hai Paul na Apostle Paul na hanga nang kanano hangba matamda aidi nang na ot nei riba mi singdugi ishor ni ain haide aidi nang na ot nei riba hatu iba mi singduna khuramba ishor dunia ain haide mana kari hai aidi nang na ot nei riba Nazareth ki Jesu ni mana ot nei riba Jesu danate Jesu Christa danate magi sebo magi thajaba singdani adubu Jesu Christa na hai se nang na aigi sebo kinde oli haide ba nang na ot nei riba Nazareth ki Jesu ni aduga Apostle Paul mamsan ki ba uwa fangdaba ase mayam asigum se mayam thoi ado aigi punsi su pastor ma phuraga engonda China lakpagi maram dine akoi Jesu Christa se mana kanbi ningba pamaga di ishorna mabu kanaguma ma phatte haibse phattaba tawre Christian gi kenoda Christian da phattaba tawre ne mase ishorna khangan biraga mase sijina mayam phone ma lambadagi keno si tat lure mayam warau bi yade aduni mayam Jesu Christa na Christian sing the ot nei base Jesu Christa na pamba taraga di hairiba misak to Jesu Christa na sijine to hairiba misak tu na Bible gi mayam ayam balari i hibani Apostle Paul sa New Testament da aduna punamag ishor na magi nungsiba phongdok sanobi damaktani ishor na punamak punungsi ishor dagi mafam da jati bijati khaide ekoi mioi bana nungai na leiba ingthana leiba Jesu Christa na aina nangonda ingthaba pi ingthaba thanami taibang pan na pibagum na piba natte maram aduna nekhoi gi pukning langtak na ganu amasung ki basu tawganu haiduna haibirami mayam koina waba naba kappa setna khaina bisanate ishorna pami se khoidagi koina haraute amna leiba nuksinana leiba se ishorna pami thagachari mayam ai aroi bada mutang ishorda haijarake kanagumba singi prayer request leiragadi angonda haibiro amtang chanbiduna ai yam kuina thajaroi mayam live se kanagumba singna ishorda haija haningba leibiba taragadi angonda haibiro mayam ai amtang ishorda haijage ishorda amtang haijage mayam duni mayam ngasi chen abeduda khoina pesagi su mating pangjaki baduda yam haraujaba yam nungaijaba phaujei khoina ishorna ngamhanbi base hena sigagi su hena ngamhanbi bo isanu haidina ishorgi mfamda khuramjari mayam ishorda haijarake adom adom karigumba Christian oibiba taragadi adom Jesu Christa na adom bu yam nungsi adom Christian oidaba taragadi adom bu su yam nungsi Jesu Christa na nungsidaba amata yaude Kalbarigi cross ta yopi na makutta phaurakpa haibase kamai torongani mayam tingkhangakta na makokta sumuk changakpase kamai torongani mayam adu singdugi damakta makhongda saru phawalakpa adu singdugi damaktani ipa maikhoigi maral kokpiu maikhoina engonda tawribase ai kanano khangdabagini asuki matik mana nungsi ai di Christian nate ase aikhogi nate haina khanbiganu ko so dharma gi wahai nate Christian Jesu Christa na Christian haiba wahai si mana palamde Bible na Christian dharma sandoe haiba wahai amata yaude mayam Antiochia haiba mafam duda Jesu Christa gi matik mangal se urakpa matamda Jesu Christa gi loinaba sebok singda Yahudi sing Pharisee sing na kalak khamanduna masung karem kathaina baga loinana thon kiba ming thon ne ba Christian hairise aduna Christianity is not a religion haise religion se karigumba amana pulli boundary mana sina khoigi religion sina moigi haiba leite aduga ishorgi mafamda di punamak se magini haibani asigi chawrba khudam se kaino jati punamak ki mi singna Jesu Christa thajarak pasini karigino Jesu Christa thajare se pasha pibagira lupa lakh pibagira crore pibagira haina thirakpa matamda ai gumba kaya na witness oire koina sakhi oi madudi natte paisa gi natte wahang punamak ki pakhum pibiba taibang pan dharma sujam leiri se karigino dharma punamakna meikhoina ishorni meikhoina mapuni hai adubu thoiba numiti ama khatani numit se kanana semino dharma punamakna aina semini ekhogi mapuna semini ekhogi mapuna semini hai
ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯋꯥꯍꯩꯗꯤ ꯃꯥꯟꯅꯗ꯭ꯔꯤ ꯀꯔꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯙꯔꯃ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯒꯨꯝꯅ ꯈꯟꯖꯔꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯅ ꯃꯆꯥꯁꯤꯡ ꯑꯃꯒ ꯑꯃꯒ ꯈꯠꯅꯍꯟꯒꯗ꯭ꯔꯥ ꯉꯁꯤ ꯙꯔꯃꯒꯤ ꯃꯤꯡꯗ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯍꯥꯠꯇꯣꯛꯅꯕ ꯌꯥꯎꯔꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯇꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯗꯣ ꯀꯅꯥꯅꯣ ꯁꯤꯅꯤ ꯍꯪꯖꯕ ꯑꯃꯈꯛ ꯆꯪꯉꯤ ꯋꯥꯍꯪ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯁꯦ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯁꯤꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯑꯃꯠꯇ ꯈꯪꯅꯔꯔꯣꯏꯗ꯭ꯔꯥ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯄꯤꯔꯦ ꯃꯥꯡꯉꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯥꯒꯤ ꯄꯟꯊꯨꯡ ꯁꯔꯒꯗꯅꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯁꯦ ꯅꯠꯇꯦ ꯑꯅꯥꯕꯅ ꯊꯜꯂꯕ ꯄꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡꯁꯦ ꯅꯠꯇꯦ ꯑꯁꯤꯒꯤ ꯍꯛꯆꯥꯡꯁꯦ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯁꯔꯒꯒꯤ ꯍꯦꯕꯟꯒꯤ ꯍꯛꯆꯥꯡ ꯑꯃ ꯄꯤꯅꯕꯤꯒꯅꯤ ꯃꯐꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯎꯅꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯒ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩ ꯐꯠꯇꯦ ꯑꯩ ꯄꯥꯞ ꯇꯧꯈ꯭ꯔꯦ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯇꯧꯍꯩꯗꯕ ꯇꯧꯈ꯭ꯔꯦ ꯑꯩꯁꯦ ꯀꯣꯛꯄꯤꯕ ꯉꯝꯃꯔꯣꯏ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯋꯥꯈꯜ ꯋꯥꯔꯒ ꯇꯦꯟꯁꯟ ꯑꯣꯏꯔꯒ ꯑꯗꯨꯅ ꯀꯩꯅꯣ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯣꯏꯔꯒ ꯑꯩꯁꯦ ꯐꯠꯇꯕ ꯇꯧꯈ꯭ꯔꯦꯅ ꯑꯅꯥꯕ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤ ꯅꯪꯅ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯅꯪ ꯄꯣꯠꯂꯨꯝ ꯌꯥꯝ ꯄꯨꯔꯒꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯣꯛꯄꯤꯒꯦ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯄꯤꯒꯦ ꯅꯪꯅ ꯇꯧꯔꯝꯕ ꯐꯠꯇꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯒꯤꯁꯨ ꯌꯥꯎꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯩ ꯊꯥꯖꯕꯁꯤꯡꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯆꯠꯀꯅꯤ ꯑꯩ ꯋꯥꯌꯦꯟꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯃꯨꯁꯂꯤꯝꯒꯤ ꯀꯨꯔꯥꯟ ꯂꯥꯏꯔꯤꯛꯇꯁꯨ ꯍꯥꯏꯔꯤ ꯑꯩꯗꯤ ꯅꯈꯣꯏꯒ ꯂꯣꯏꯅꯕ ꯏꯃꯥꯅꯨꯑꯦꯜꯅꯤ ꯑꯩꯅ ꯅꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯈꯣꯏꯗ ꯃꯇꯦꯡꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯃꯝꯕꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗꯒꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯡꯂꯦꯟ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯡꯂꯦꯟꯅꯤ ꯃꯌꯥꯝ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩꯅ ꯈꯪꯉꯒ ꯍꯥꯏꯔꯛꯄꯅꯤ ꯈꯪꯉꯒꯅꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯔꯤꯁꯦ ꯃꯌꯥꯝ ꯂꯩꯕ ꯉꯝꯃꯛꯇꯕ ꯑꯩꯈꯣꯏꯅ ꯐꯤꯜꯇꯔꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯥꯅꯕꯒꯤꯗꯃꯛꯇ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯌꯥꯕ ꯃꯇꯝꯗ ꯒ꯭ꯂꯥꯁꯇ ꯌꯥꯕ ꯃꯇꯝꯗ ꯒ꯭ꯂꯥꯁꯇꯣ ꯏꯁꯤꯡ ꯈꯔ ꯈꯔ ꯇꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯇꯥꯗꯦ ꯒ꯭ꯂꯥꯁꯇꯨꯒ ꯏꯁꯤꯡ ꯑꯗꯨꯝ ꯖꯥꯔꯛꯄ ꯃꯇꯝꯗ ꯒ꯭ꯂꯥꯁꯇꯨꯒ ꯏꯁꯤꯡ ꯊꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯣꯚꯔꯐ꯭ꯂꯣ ꯑꯣꯏꯔꯒ ꯃꯇꯥꯏ ꯃꯇꯥꯏꯗ ꯇꯥꯔꯛꯄꯗꯣ ꯑꯩꯒꯤ ꯅꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯛꯈ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯗꯨꯝ ꯊꯥꯟꯒꯠꯂꯛꯇꯅ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯃꯔꯝꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯀꯣ ꯑꯗꯨꯕꯨ ꯁꯤꯒꯁꯨ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯌꯦꯡꯕ ꯉꯝꯗꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯗꯨꯒ ꯌꯦꯡꯅꯅ ꯉꯥꯡꯅꯅ ꯂꯩꯔꯒꯗꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯃꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯁꯦ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯩ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯁꯤꯟꯅꯕꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝꯁꯦ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯏꯄꯥꯒꯤ ꯂꯝꯕꯤꯗ ꯆꯠꯄꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯃꯌꯥꯝ ꯃꯇꯥꯏꯗ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯔꯦꯝꯕꯗ ꯃꯔꯩ ꯌꯦꯠꯅꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯔꯩ ꯌꯦꯠꯅꯔꯒ ꯅꯪ ꯑꯗꯨ ꯐꯩ ꯅꯪ ꯑꯗꯨ ꯐꯠꯇꯦ ꯅꯪ ꯑꯗꯨ ꯇꯧꯏ ꯅꯪ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯑꯩ ꯅꯤꯡꯅ ꯑꯃ ꯑꯩꯒꯤꯁꯤꯒ ꯁꯥꯔꯒ ꯏꯄꯥꯒꯤ ꯊꯧꯒꯜꯁꯦ ꯃꯀꯥ ꯂꯥꯝꯅ ꯑꯩ ꯇꯧꯖꯕꯁꯤ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯩ ꯇꯧꯒꯅꯤ ꯖꯤꯁꯨ ꯀꯅꯥꯅꯣꯁꯦ ꯑꯩ ꯈꯪꯍꯟꯅꯤꯡꯉꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯄꯥ ꯏꯁꯣꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯉꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯁꯨ ꯗꯤꯃꯥꯟ ꯇꯧꯗꯦ ꯃꯌꯥꯝ ꯄꯩꯁꯥ ꯀꯠꯂꯨ ꯍꯥꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄꯩꯁా ꯃꯊꯧ ꯇꯥꯕ꯭ꯔꯥ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯁꯦꯝꯕꯤꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯥꯖꯔꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯃꯦ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯃꯨꯛꯇꯪ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯀꯦ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩ ꯄ꯭ꯔꯦꯌꯔꯒꯤ ꯇꯥꯏꯃꯤꯡ ꯑꯃꯈꯛ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄꯁꯦ ꯍꯣꯏ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯁꯤꯁꯨ ꯃꯌꯥꯝꯗ ꯌꯥꯝ ꯆꯥꯅ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯔꯤꯀ꯭ꯋꯦꯁ ꯊꯝꯕꯤꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒ ꯑꯩꯗꯤ ꯊꯥꯡꯉꯩꯁꯦꯡꯅ ꯐꯝ ꯄꯥꯏꯗꯅ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯁꯨ
humang mamalna paisa tanjaba aina yadaba thabak tawraga paisa tanbadi ipana su yadre ishorna aduga aigi thamoina su yade ko aduna mathangda ai live thabagi timing se mayam ai honaj ai mayam phondokna honajage adom mit usanbiu yengbiraka adomgi punsida awaba anabado kokpo isano aina thajai kokani karamna kokani Jisu gi pangal na kokani Jesu Christa gi matik mangal na kokani aikoga loina ba ishorni adom Jesu Christa thajaba adom gi manakta Jesu Christa hoktik lepi Emmanuel harise aikoga loina ba ishor haibani thajadaba adom na kanbiu hairagadi kanbiu haidragadi Jesu Christa na adom da interfere tawroi adom da Jesu Christa na adom da force tawroi mayam force tawraga khuram hanbado Jesu Christa na kanabu su mana nam hade mayam magi nungsibaduna aikoina leiba ngamaktabani magi nungsibaduna ada kharani mamang da su church ta laga nupa amana hindu gi isai sakpado mana dosaga akoina sakadaba nate afabado urakpada sakadabane maramdi afaba kanano afabado achumbado kanano sini akoina thire isina lambi do achumbado hingbado aini hai Jesu Christa na aigi mapal natana mi kanamatana sargara thungde haina hayo adugi wahai du khatara Jesu Christa gi punsi jengakpa matamda ma nupi thiramde chei 30 de makhai leiba matamda nupi ama koineramde ma nupi thiramde yum building saramde mayam yengbiu magi punsi se mafam punamakta chatli ishorgi wapau haidui mi mayamna yaraktaba matamda ato mafam amada muchelaga ishorgi wahai haidui yengbiu mayam madi sina balakpa maramna mana siramdai maje phabagi matam yore khanba matamda mayam mana Jesu Christa na chingda chalaga kapte prayer tawbani ipa tengora si egi thaktagi nanghak na yabiradi tengora si lauthok piu hai ado tengora si lauthok piu mana prayer tawo matamda magi humang aduna I matum oina tai me ado asigi se Jesu Christa na karigino tengora si engondagi lauthok piu haibadi lakadariba awabado pang tinggadaba awagadaba ado lauthok piu haibagi artha se karigino haiba matamda mayam se Jesu Christa na shiba kibagi nate mapa macha nupa amasung thawai singba humakse amatta oiba Jesu Christa ne amatta adubu Jesu Christa na cross da pang tingakpase asiga mapa ishor haibadi Yehova ipa ishor ne ekhoi miyoibida leramba asawba punamak macha nupa gi mafamna thadabani adugi mapa ga macha ga setnaga dawre Jesu Christa ga ipa ishor ga khaidoknaga dawre haibase mana khanbagi maramna Jesu Christa na adugi matik magi awaba leikibani mayam marmaduna magi humang na I matum oina takibani adubu mapana highway induna Jesu Christa na Kalwari gi cross ta pang tingki shiki amasung higatki Jesu Christa nungsibagi haurakpa moiriba wahang punamaki pakhum pinabiba ichanupi amasung ichanupa haina kauba aigi singa se thakpa isinga se koina ising se ma'am bottle si ising ge thau hujik ai ising khorange ngale gam kum khorangani ising asi thakpa mi khuding na khorangani adubu aina pigadoriba ising thakpa mahak aduna kaidongoi su khorang laroi maramdi aina pigadoriba ising adudi mathanta tholakpa hingba ising gi futni ising khorang base karama matamda khorangi ma'am thabak yam wa su badom thabak yam wa humang tarba thabak su chot pairaga singjang pairaga ising khorangakani adom yamna waraba ising sina ngahakki awaba kokhalli thawai gi yauna adom gi awaba kokningba taraba thawai yauna pothaningba pamlaba Jesu Christa hariba mapu ama lei mabu thajabi lupa ama tingoi waringai naringai matamda ai nare kanbiu ni hai laga asidi nangi anaba sidi yam loi lupa 5,000 khapiu aina hairagadi awaba hapchenba natra mayam ikhoina nga leiba matamda nga duga namma yengmani mayam se nga se masana re sidi tadi makhaya do phakto yengani smagi makhaya sidi kenoni se manam namaga yengi nuksi lira mare da se nang se yam kuina thamba nga ne nga duga cha loraga cha ba khatani ena tawdido cha ba loraga
loigadauba dugadi chamla khangani dugadi thisu thini dugadi research tawni asigi nga se numit kya ni sure singa se tangi hongi haina adubu thoiba numit ama khatang oiriba si kanana sembi bano habise ekoi wahang hangbam thoi me maramdi taibang panbada jat mayam ama lei jat mayam ama lei punamaki karigumba taiba lebak punamaki haijarage lebak punamaki ishor leram taragadi ishor kaya khalegadagi lebak punamaki ishor le world si lebak kaya le universe da lebak punamaki ishor na jati punamaki ishor leramba taragadi ishor kaya khak leramgani haiba ishor da punamak oiramba taragadi ishor gi pautak manadaba karigino jembi mayam ishor gi pautak manadaba niko mayam aina haijari si chamcham nagi wakhal niko ishor gi pautak amutang yembi mayam ishor gi pautak sangchi amata yembi amadana adugi sado chaw haini amadana adugi sado chanu haina mogi laite ini amadana nupi aduk thiba yai amadana aduk thiba yade mayam ama si ama khatang oiragadi tawgadra tawra adudi numit thoiba numit se amung ngaleba mammi ba se numit sina tholak taba matamda mayam mi hingba ngamaroi sanga amte hingba ngamaroi hariba numit se kanana semino sine ishorna numit semine numit se ishorna semani aduga numit hairoi si akoina taibang pan prithvi se kanana semano prithvi se ngasi akoina lepiba prithvi se ase mayam akoina yum sawa matamda yumbi happy ina kunba singna angle happy ko road achoba road lairaba singna una natraga suwana happy lephan nabagi damakta adubu prithvi se mayam makhong pande tawribani numit se makhong palaga jung manate mayam liengi ba prithvi se graha sing se akhoi jemta khallaga yengbi mayam se taibang pan bada akoina mayam ama singe mayam ama di khangi adubu ishor hariba god hariba lesembi mapu kana no habese akhoi gi wahang ogadawani maramdi masel ngasigi hingliba taibang pan base loiraga loide habese dharma punamaki wahaini ba adudi hingingai matamda khalhau base yamna mathau tai hingingai matamda ai nga saningi ai saireng chaningi siramdai da haibado sareng dudi pija hodre sidri banina nungsiba watli siba loiragadi nungsiba hengale sidri ngai dadi paisa leite sareng leinaba nga leinaba mana saningbado ilisa oiro kandala oiro rau oiro siba hek loikibadagi di paisa thokle nga do leire mangonda mu siba duga mangonda katle aina mayada in sadragadi kamaina saduino me aina hingai matamda aina punamak khangiba paisa yam khalanba hairiba achumaran karino khangiba kanaguma mana soirakpa matamda nang lale haiba ngamiba aikoina wahang oibam thoktra mayam se thoi natra ni matam leringa da hangbiu habse holy bible gi wahaini mayam mahak amuk lakadawre Jesu Christa lakadawre harise soidana lakani ati amasung male mangkhibe adubo igi wahai di mangoi igi wahai degi wahai khatanate mayam bible da kama amasung bindu phawo mangoi kama amasung bindu mangmadegi taibang male mangkhibane heno lai hai mayam embiu sorry wahai se aduna bible mai chakte haina haibase mai chakte haibagi nate bible yum mayam chaga bible ama mai chaam da bodo ado ishorna utpane uthokpane ishorgi wahai se kaya gi matik power no haibase ne uthokpane ahan bada wahai edu lerami wahai edu ishorga lemindarami amasung wahai edu ishor oirami pot punamag ibungo mahaki mapal na oirakhraba du ibungo mahak yaudana kari amata oirakte mangonde hingba lerami amasung hingba du mi singi mangal oirami mangal aduna amambada ngale amasung amambana mangal adu bungamde hallelujah mayam handak se aina bible gi verse sing se mayam ko ai padraga su mathanda chinpha purakpa ama mathanda phongdorakpa ko mayam ama kanna ma takhole mayam se ishor gi thojal le haina khalle bible se hana mayam ai pandu pada se kaya ai ningsang de aduga ningsang ge haina su khanje de ko ai di pandu pada se hana sina important nate ishor gi wahai ne important ni han bade ishor gi wahai leramani adugi matung da pandu verse amasung chapter se khangna bagi damakta ikoi laikibani ikibani ba aduna dum mayam nahan se mayam da sharam tawjage bible se puthoba mayam aina bible se puthoga akoigi manipurdagi akoigi imam gi prayer tawbiu haina ina prayer tawge na bible se puthoga mayam aina paraga prayer tawge habisi da wari sanaringi sida bible se pahaudraba prayer se tokolakpa matam sida mayam aina bible se pahaudre haina adugi bible gi verse tudi yam sang ba ichin phasu puba natte
adubu ahobagi makoki line ani hum pathorakpadagi ne mathanda lakhre mayam koksidako mathanda lakhre adugo sangkhraba bible gi verse to aina yengdangai mit usellaga ne pabani mayam pha banate ko pakhre aduga ishorda prayer to mase ishorna nungsibibani haina ikhanjai mayam thagachari yengbiriba mayam adom aibu nungsibiba oibiramba yai aibu nungsidaba soiramba yai adubu aina di adom bu yam nungsi aina adom bu yam nungsi maramdi aibu kanbirakpa ishorna adom gi damakta su shiki adom gi damakta su hingatki adom gi damakta leiri khutani tingthoktuna mahakna adom bu yam nungsi adom na Jesu Christa da thina ngange hena nungsi pastor puramba ingonda ishorna thogal to hanbiri se Christian da ot neramba apostle Paul na holy bible sum yam na ihalido adom bu yam nungsi bagi maramna amuktang khanbiu ma haugi lainate world da prithvi da leiriba jat punamak se haunate punamak na ishor thajabibani thajabagi maram karigino aikhoida uthokpiba uhanbiba kauthokpiba khanghanbiba miracle tauba ngamdaba posin ngamakpa oithorakpa thamoida pangal kalakpa mayam jengbuse thajaba pangan kalakpa kidney naraga mayam aise 16 into 14 mm gi nung leire operation tawro kidney pokhairadi nang se shirani nangi anaba se hidak pijera su tararoi ngahakti ai kapninge oh ai siradi kamai tawne gi nupi chasing ipana khonjel lai ai leiri nang le ai leile nang kanana nang kanana si hangado bono haire ba ipai shorna hallelujah ipa haina du ai gi nupi chasing Jesu Christa gi cross gi makata khuru kulla khuram aduga gidi ipana fahalle haina su lauthokre yengsu yengan kidre kasum su taw kidre chahi mari gi matungda 2020 da test tawwa paisa su leite operation tawninga gi tawsu tawningde ipa haina khuram jakre 2024 mamang chahi gi october matamda keno da october nate december da taw test taw october kre hele november december gi taw matamda mayam kidney sonography test tawriba nupa du dikhangi nang se hana kidney da nung lei haise mana aingonda hangi nang mamang da tawgraba sonography test tawgraba ina oi tawgre sir kari lerami sir kidney da nung lerami kyam mm no sir 16 into 14 mm haire hidak sabra sir ai chade maramdi doctor na hidak chara sup tara roi arimba da paisa mangani operation tawro lelo sini nupa sina thibase mayam nupa ani na tawiko sumaina pukje thangale sumaina khoigi molom domai tawwa matai mayam se sonography tawbiraba mi sing natraga su doctor sing na oja sing na khangbi jani puksiga tairaga moigi machine ma pai basina takpane mayam puksiga takpasiga moina kidney siga nungje thi phangdra jane mayam aidi khangjadaba aina khanjabasina chawri re hengatli re ne kaina miyoibani dana mayam soli adubu ai kidney nung pokhai gadra kain lakpa kudingi aina haine ba ipana fan gre amtang yengthoke setpa matamda mana takpasiga mayam nung sidi phangdrabanina ma khalli se takpa watpa gira haina nammaga takpase mayam ai pukse nare sonamu chepthu sonamu upthu sormu kan tawna holu khara kanna holu haina takpasiga mayam lo loraga nupa duna hidak sabra ina hidak kaidi chaduno sa hidak piyate result pirakko matamda normal da leram kare mayam normal da ase normal ohen ge na Jesu Christa na kaubane se normal loiba kwa wada ba kap da ba punsido pibi ge na kaubane mayam aida Jesu Christa gi kanbiba phangkre se kanbiri se thawai gi su yaw phangkre salvation haibado ai phangjare mayam ipana phangan bi kre salvation hai se nimit khudingi dum phangaga chittu nate amuk khak phangraba lore aina nangbu khangkre isona khangkraba lore isona khanggidraba yada karamna khangi khangbra mayam kamaina khangki ipa ai hathok piganu ipa ai yamna fattaba thabak tawkre ipa ai lankre ai ngakpiu ipa aina oja pastor da phukre ipa ai yam la le ipa aibu hathok piganu ai fattaba mini aibu kanbiu ipa aibu nungsibiu Jesu Christa aibu nungsibiu aibu hathok piganu haiba ho ishorgi nungsiba lakpa matamda thagachari ipa na ibu kanbire ipa na ai awa polum thangdakre ipa hak ai kanbiu mapuni
ꯏꯁꯣꯔꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯗꯒꯤꯅꯣ 이마기 ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯈꯟꯗꯣꯛꯄꯤꯔꯛ ꯍꯥꯂꯦꯂꯨꯌꯥ ꯑꯗꯨꯝ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯝ ꯊꯥꯖꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯤꯠ ꯎꯏꯁꯟꯕꯤꯌꯨ ꯇꯧꯖꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯍꯤꯡꯕ ꯏꯁꯣꯔ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩ ꯑꯃꯦꯔꯤꯀꯥꯗꯁꯨ ꯂꯩ ꯏꯪꯂꯦꯟꯗꯁꯨ ꯂꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯩ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯂꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ 이마누엘 ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯃꯄꯨꯅꯤ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯥꯏꯠ ꯂꯩ ꯃꯆꯥꯒꯤ ꯔꯥꯏꯠ ꯂꯩ ꯃꯄꯥꯗꯒꯤ ꯄꯤꯌꯨ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯏꯆꯦ ꯈꯔꯅ ꯑꯗꯨꯏꯗꯤ ꯏꯁꯣꯔꯗ ꯅꯤꯃꯟꯅꯅ ꯏꯀꯥꯏꯁꯜꯂꯦ ꯑꯗꯨꯝ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯣꯝꯅ ꯏꯀꯥꯏꯔꯤꯗꯣ ꯑꯗꯣ ꯏꯁꯣꯔꯅ ꯅꯠꯇꯦ ꯐꯠꯇꯕꯅꯅꯤ ꯐꯠꯇꯕꯅ ꯏꯀꯥꯏꯍꯜꯂꯒ ꯑꯗꯣꯝꯅ ꯏꯁꯣꯔꯗ ꯍꯥꯏꯍꯟꯗꯅꯕ ꯄꯥꯝꯃꯦꯕ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯈꯤ ꯇꯥꯔꯦ 하이드나 마차부 누시다와 미싱두나 마빠다 능 파파 사우라니네 능 파파나 능온다 ngangani네 하이나 하이진버도 ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯃꯆꯥꯅ ꯃꯄꯥꯗ ꯅꯤꯗꯣꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯍꯥꯏꯕ ꯅꯈꯣꯏꯅ ꯋꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯀꯔꯤ ꯅꯤꯔꯛꯇꯣꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯃꯄꯨꯅꯦꯕ ꯑꯩꯈꯣꯏꯅ ꯅꯤꯗꯣꯏꯁꯦ ꯏꯁꯣꯔꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝ ꯏꯀꯥꯏꯕꯤꯒꯅꯣꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯤꯕꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯅꯤꯅꯤꯡꯕ ꯕꯣꯔ ꯑꯗꯨꯝ ꯅꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯏꯄꯥꯗ ꯅꯤꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯁꯤꯡꯅ ꯅꯤꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯆꯨꯝꯕꯗ ꯅꯤꯔꯛꯀꯅꯦꯕ ꯑꯗꯣꯝꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯊꯕꯛ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯃꯊꯧ ꯇꯥꯔꯦ ꯑꯗꯣꯝꯅ ꯅꯤꯔꯛꯑꯅꯦꯕ ꯏꯄꯥ ꯏꯁꯣꯔ ꯁꯤꯒꯤ ꯃꯊꯧ ꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯑꯗꯣꯝꯅ ꯅꯤꯔꯛꯑꯅꯤ ꯏꯁꯣꯔꯗ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯂꯩꯔꯦ ꯑꯗꯣꯝꯅ ꯅꯤꯔꯛꯑꯅꯤ ꯍꯛꯇ ꯅꯤꯕꯤꯌꯨ ꯍꯛ ꯄꯤꯈ꯭ꯔꯕꯅꯤ ꯍꯛ ꯃꯌꯥꯝ ꯖꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯍꯛ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯅꯤꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯑꯩ ꯏꯄꯥꯒꯤ ꯃꯆꯥꯅꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯗ ꯏꯄꯥꯗ ꯅꯤꯌꯨ ꯍꯥꯏꯅ ꯏꯄꯥ ꯅꯆꯥꯅ ꯅꯤꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯔꯦ ꯏꯄꯥꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯈꯨꯗꯛꯇ ꯑꯣꯏꯔꯛꯈꯤꯗꯕ ꯌꯥꯏ ꯏꯁꯣꯔꯅ ꯄꯥꯝꯃꯒꯗꯤ ꯈꯨꯗꯛꯇ ꯑꯣꯏꯍꯜꯂꯛꯀꯅꯤ ꯏꯁꯣꯔꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯊꯦꯡꯊꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯁ ꯏꯁꯣꯔꯅ ꯇꯥꯗꯦ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯗ ꯌꯥꯝꯅ ꯏꯪꯊꯒꯅꯤ ꯐꯪꯉꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯃꯇꯝꯗꯅꯦ ꯃꯌꯥꯝ ꯆꯤꯛꯀꯟꯁꯨ ꯄꯥꯝꯃꯦ ꯃꯇꯟꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒꯗꯤ ꯄꯣꯔꯛꯁꯨ ꯄꯥꯝꯃꯦ ꯍꯥꯏꯔꯁꯤꯀꯣ ꯑꯦꯛꯖꯥꯝꯄꯜ ꯆꯤꯛꯀꯟꯁꯦ ꯍꯧꯖꯤꯛ ꯆꯥꯔꯣ ꯄꯣꯔꯛꯇꯣ ꯍꯣꯔꯦꯟ ꯕꯥꯔꯣꯗ ꯆꯥꯔꯣ ꯑꯗꯨꯗꯩꯗꯤ ꯃꯇꯟꯗꯨꯅ ꯅꯨꯡꯗꯥꯡꯗ ꯆꯥꯔꯣ ꯑꯗꯨꯝ ꯆꯥꯐꯝ ꯈꯪꯉꯣꯏꯕ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯣꯡꯉꯣ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯍꯤꯟꯖꯥꯡꯗꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯍꯤꯟꯖꯥꯡꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯎꯑꯣꯕ ꯄꯥꯝꯃꯣꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯗꯣ ꯀꯔꯤꯅ ꯄꯥꯝꯍꯜꯂꯛꯀꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯇꯣꯞꯄꯅ ꯒꯦꯞꯁ ꯃꯦꯜꯂꯛꯄ ꯃꯇꯝꯗ ꯆꯥꯅꯤꯡꯗꯕ ꯍꯤꯟꯖꯥꯡ ꯑꯃꯒ ꯊꯣꯡꯒꯠꯂꯛꯄ ꯃꯇꯝꯗꯅꯦ ꯆꯥꯔꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯈꯔ ꯄꯥꯝꯗꯕ ꯍꯤꯟꯖꯥꯡ ꯑꯃ ꯑꯗꯨꯝ ꯆꯥꯎꯑꯣꯕ ꯑꯗꯣꯝꯅ ꯑꯍꯥꯎꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯅꯦꯕ ꯑꯁ ꯑꯋꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯌꯥꯗꯦ ꯃꯌꯥꯝ ꯃꯁꯛ ꯊꯤꯕ ꯂꯩꯇꯅ ꯐꯖꯕ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯊꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯒꯗꯤ ꯐꯖꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯕ ꯑꯃꯝꯕꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯉꯥꯟꯕ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯒꯅꯦꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯗ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕꯗ ꯋꯥꯎꯅꯍꯦ ꯂꯥꯏꯔꯤꯛ ꯄꯥꯎꯅꯦ ꯉꯟꯅ ꯍꯧꯒꯠꯇꯅ ꯑꯍꯥꯟꯕꯗ ꯋꯥꯎ ꯇꯨꯡꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯅꯨꯡꯉꯥꯏꯔꯗꯤ ꯇꯨꯡꯗ ꯋꯥꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯑꯉꯥꯡꯁꯤꯡꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯣꯕꯥꯏꯜ ꯌꯦꯡꯗꯅ ꯑꯄꯥꯛꯄ ꯃꯣꯕꯥꯏꯜ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯣꯕꯥꯏꯜ ꯄꯥꯏꯗꯅ ꯑꯗꯩꯗꯤ ꯃꯣꯕꯥꯏꯜꯗ ꯑꯩꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯣꯔꯥ ꯄꯤꯊꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯑꯗꯩꯗꯤꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯗꯒꯤ ꯑꯗꯩꯗꯤ ꯑꯃꯈꯛ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯕꯗꯣ ꯀꯩ ꯐ꯭ꯔꯤ ꯐꯥꯌꯔ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯕ ꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯂꯩꯕ ꯑꯗꯨꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯃꯌꯥꯝ ꯀꯣ ꯍꯌꯦꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯈꯪꯕ ꯏꯃꯥ ꯏꯄꯥꯁꯤ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯃꯆꯥꯗꯣ ꯑꯗꯨꯅ ꯃꯥ ꯃꯤꯊꯣꯏ ꯃꯤꯍꯦꯟꯁꯨ ꯑꯣꯏꯅꯤ ꯊꯕꯛ ꯇꯧꯔꯒꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯉꯛꯇꯣꯏꯅꯤ ꯃꯌꯥꯝ ꯀꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯔꯛꯄ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯆꯤꯡꯇꯝ ꯏꯁꯤꯡ ꯀꯪꯐꯥꯜ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯎꯄꯥꯜ ꯂꯩꯄꯥꯜ ꯄꯨꯝꯅꯃꯛꯄꯨ ꯆꯤꯟꯗꯒꯤ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯔꯒ ꯑꯣꯏꯍꯟꯕꯤꯔꯛꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨꯅ ꯅꯁꯥꯃꯛ ꯀꯨꯝꯅ ꯏꯄꯥ ꯅꯍꯥꯛꯅ ꯁꯦꯝꯕꯤꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯃꯅꯥꯇꯣꯟꯗ ꯏꯄꯥ ꯅꯪꯅ ꯅꯍꯥꯛꯅ ꯍꯤꯡꯕꯒꯤ ꯁꯣꯔ ꯀꯥꯝꯁꯟꯕꯗꯒꯤ ꯑꯍꯤꯡꯕ ꯑꯣꯏꯍꯟꯕꯤꯔꯛꯄ ꯍꯦ ꯏꯄꯥ ꯌꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯏꯁꯣꯔ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯣꯍꯥꯕꯨ ꯁꯦꯝꯕꯤꯕ ꯏꯄꯥ ꯏꯁꯣꯔ आदमबु सेमबिबा इपा थागतचरी ngасigi numidang asida ipa nahaki nungsiba wahi kharadang matik chagidraba sonkraba adubu ipana di matik pibiba ipana law loina biba nachana phongtok pangaman bibagi damak thagachari ipa isor nachana kariguma kharadang ipa dagi nijeri nijege ipa nachana pa Jesu Christa gi ming prabhu nachada phone tawbiraktuna ai ware ai nare aigi iche gi damakta ima gi damakta anaba mayam ama haire ipa isor prabhu aina prayer tawba ngamjadaba nachana thabak chinbagi maramna ngamdaba sudum yawi ipa makok nungaitre haibagi haibire mado wandha na tawre haibagi haibire ipa adugidi fattaba change haiduna su haibire ipa isor cancer nare breast cancer nare haina haibire ipa isor blood cancer haina su haibire prabhu aduga makhwang nabagi anaba paralyze ki anaba ipa isor kidney da nungi anaba liver cirrhosis fatty liver oibagi anaba ipa isor AIDS ki anaba doctor na yararoi haina haire khuthare adubu oza aigi iche se kharani punsiba pami ipana yaragadi fahanbi pami haiduna mayam ama haire ipa isor nasana haije ipa da masung ipana fahanbi masung nahoruna haije ipa nachada line phaubirak pangamdaba nachagi channel sibu yengbidriba karigumba yaubiraga mekoina yengbiba taragadi punamakki damakta haije ipa thajaba ipa da kaujaba fahanbiu haina haijeba magi damakta haijeri mekoigi hakchang da leramba makoktagi na makhong da leriba anaba punamak ipa nahakki nachanupa oyen hakna tharaklaba siduna fumduna hingatpa najarat ki ipa Jesu gi mingda mekoigi nungda leramba anaba punamak ipana lauthokpiba orsano ipa nahakna mekoigi maming punamak khangi ipa nahakna khangdaba kari leiba punamak nahakki mekoigi nungda leramba anaba mekoigi hakchang da leramba anaba mekoigi kokta leramba mekoigi kokta thabakta pukta mekoigi khongda mekoigi hakchang gi kayat punamakta leramba anaba leiba taragadi ipa da kausaba taragadi mikup sidagi ipa isor nahakki nachanupa prabhu Jesu gi mingda thokiba oisano Prabhu Jesu gi mingda thokiba oisano Prabhu Jesu gi mingda thokiba oisano adomgi anaba dagi Prabhu Jesu gi mingle na chawi adomgi fattabadagi Jesu Christa na hena chawi fattabagi pangal punamakta gi Jesu Christa na chawi fattabagi makok ado Jesu Christa na Calvary gi cross da it is finished haiduna khongkha da thamkhre fattabagi pangal punamakta gi adom dagi Jesu Christa gi mingle na kokpiba oisano adomgi kokta nungairamdaba farakpa oisano thabakta nungairamdaba farakpa oisano khwangda nungairamdaba farakpa oisano khongda khutta nungairamdaba farakpa oisano adomgi hakchangda leriba kayat singda nungaitaba anaba leramba ngasidagi mikupsidagi live yengbirakadoriba adomgi hakchangdagi najarat ki Prabhu Jesu gi mingda kokhiba oisano Jesu gi mingda talabani Jesu gi mingda adomgi hakchangdagi fattaba punamak thokiba oisano hallelujah Prabhu Ishwar thagachari ipa Ishwar nahakki nachanupa Jesu Christa na hai aigi mingda aigi ipa da new aduga ipa mana pinabigani paba lauthokpiba lakpani fattaba kokpiba lakpani ipa na loibikre ipa Ishwar paba lauthokpiba lakpani fattaba kokpiba lakpani ipa na loibikre ipa Ishwar Jesu Christa ipa na siduna fumduna hingatkre haiba hingatpadagi lakpa harauba nungaiba ingthaba sargagi oiba heaven gi oiba blessing yengbirakadaba punamakki mathakta Prabhu Jesu gi mingda laabani Prabhu Jesu na loina birabani thawai asengbana Holy Spirit pavitra atmana asengba thawaina adomgi nungdagi lerama phattaba punamak lauthokrabani Jesu gi na adomgi koktagi khong phauba chamthakre anaba punamak thokre adomdagi thokre in the name of Jesus Christ Prabhu Jesu ipa iga loina ba ipa Ishwar thawai asengba ipa yengbiba punamakki masadagi anaba lauthokpiu aduga meikhoina ipa nangi sakhi pithokpa yaba oirasano Prabhu Jesu gi mingda prathana se kachariba amen 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 praise the Lord mayam thagachari adum gi anaba ek pasoidana kokani adum test tawbiu khudakta mangkhigani yengbiu ai thajai adum bi thajabra soidana farani thajabada oithorakani Prabhu Jesu na adom buloina bibo isano mag dharma sandokpa lakpa nate mayam adom nungsiba kanbiba lakpani amen mayam lo sinjarage
ꯃꯊꯪꯗ ꯃꯌꯥꯝ ꯑꯅꯧꯕ ꯋꯥꯄꯥꯎꯒ ꯂꯣꯏꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯁꯤꯡꯒꯤ ꯄ꯭ꯔꯦꯌꯔꯗ ꯑꯩꯒꯤꯗꯃꯛꯇ ꯅꯅꯥꯎ ꯑꯩꯒꯤꯗꯃꯛ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯅꯕꯨꯡ ꯑꯩꯒꯤꯗꯃꯛ ꯅꯧꯄꯥ ꯑꯩꯒꯤꯗꯃꯛ ꯃꯔꯨꯞ ꯑꯩꯒꯤꯗꯃꯛ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣ ꯑꯩꯅꯁꯨ ꯑꯗꯣꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯩ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯒꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯊꯣꯏꯕ ꯏꯔꯝꯗꯝ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯄꯥꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯁꯥꯝꯗ ꯂꯩꯖꯔꯒꯁꯨ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯊꯧꯖꯥꯜ ꯍꯩꯇꯕꯤꯕ ꯂꯝꯗꯝꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯔꯕꯅꯤ 아멘.